ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ National TB Elimination Program 100 Days Campaign gi saruk amu oina Manipur ki district taruktasu TB Elimination Program chatharagani haina State TB Officer Dr. Hemlata Thoksomna phongdorakli India, Bangladesh, amadi Myanmar da leiriba zo amasung Mizo fruit ki yellow singda Mizoram da best tauba chin kuki Mizo zomi gi group zo reunification organization zoro na saktak che piba hokre amadi Mayai kaba drug yonba amadi chabagi mayokta arambai tengol na chatakhiba drive amada drug yonba nupi ani amadi drug user nupa ama masing yamlaba brown sugar konana fare